Referee gi Mamaida Kinna Thillubadagi Turkish League sing Khudaktagi Suspend Toukhre. Turkey laibakta football masanagi waina thokpa khwaidagi hena ikainingai oiba thokdok amada Ankara Gukugi President Farakokana match referee gi Mamaida Kinna Thillubagi thokdok mari lainana Turkish Football Federation laibak adu da sathariba league match khudingma Khudaktagi suspend Toukhre. Super League home match waina Ankara Guku amade Suspend gi marakta sanakiba match amage loisilakpa ni suba hapke injury time da Suspend na panjal ama chankraba matung referee Halil Umud Miller na match loisinbagi whistle khonglakiba nei Iriyaman Stadium da sanakiba match adugi waina ani suba hapke injury time da Suspend na chankiba panjal ama adu makhoigi waina di khwaidagi hena laibak faba amade equalizer oiba panjal nei Panjal adu chankraba matung match loibagi referee khonglakiba adu yaningdaba phongdoktuna Ankara Gukugi President Farukokana film manungda sangsilaglaga referee gi Mamaida Kinna thinkhibane khangaudana Ankara Gukubu saugatpa miyoi kayana field chansilaktuna referee Miller bu makhoina kaubosu video footage amada uba phangkhe khudakta police ki matenga loinana referee Miller dressing room da pusilaba matung first aid pikhe amaromda thokdok adu thokraba matung Turkish Football Federation laibak adu da pangthokliba league khudingmak matam kaktana suspend tawre haina laukthorokhiba nei